Prime Review presenting The Best Man. The Best Man haiba movie asin uning leba si North Korea da South Korea na nuclear attack tawbadagi North Korea si loina tumna mangki madugus matakta film asta ulagliba makoi gi family asina matau kramna hingdun lehogya basi film asubu jengla khanglagani The Best Man haiba movie asina horokpada North Korea da leiriba jimgi imung manu sibu akoi du holei haiba makoi ahum asini matau kramna hingadu basu film asida haiba matam asida TV sida pau pariba miyo asina asum haireglami aikoi North Korea asida masak khangdaba miyo kharana missile kyama kapsalale masina maram oibna maham masile miyo sing asi hingnabagidamag atopam hamda chatna ro haireglami TV gi pau sitar matungda imung asida leriba jim haiba nupa asina mahaki nupi sina amadi machanupi songda asumna hairami aikoi jamna thuna pochai sing asi bulo chanduna aikoi gi yungi makhara sariba ka asida chatlasi hairami adubu mahaki machanupi songnadi mapana hairibsi jadabida aidi college chalugi hairami madudagi mahaki mapana saurduna mahaki nupi sina amadi machanupi song asibu makoi jum asigi makhada putharakuna yona pa mathong asibu lonsanlaba matung asidadi makoi jum asigi mathakta ikhang hongduna yamna kan mumong da bomb pokhairaklami bomb pokhairak pasin oibana makoi thongi nat kyama chu paitholami adugi smathakta yungi mapana leriba pochai kyama su amanga ta tholami amuk su maham asida yamna kallaba mong da bomb asi pokhairak pan maram oibana makoi leriba maham asigi mai loina murkhirami masina maram oibana song amadi mahaki mama sina asi thawai yam nungairamde adudagi sinagi mapuraba jimna tosla am kaptuna nakoi kigeno hairami haiba matam astadi sinana mahaki mapurobada sumna hairami akoina senabagi dressing adudi yum asig mathakta loina kaudun lehawre hairami adudagi ngojimna mahaki nupi amadi machanupi da sumna hairami pochai sing adu kauba tarbasu aina poragliba si akoina matam sanga leiba tarbasu chana thaknabagi pudun laklibani hairami haiba matam astadi makoi mobile asida makoi sarkar dagi message ama laklami message asida sumni iraglami akoi North Korea asida nuclear bomb attack tawrakle nuclear si attack tawna maram oibana maham asida nuclear gi radiation asi yamna wangi adugi smatakta radiation handaba si numit 12 ni changani nakoina numit 13 si nakoina leriba maham adu dagi hentorakanu nuclear radiation asina soktanabagi damak haireglami amuk su makha tabada message asida asumi iraglami nuclear radiation asi karam kana loigini haibasi akoina hairakani matam aduda maham asi lotun leriba miyosing asi tholokpu yagani haireglami hariba matam asidi song hariba nupi macha asi wakhan jamna nungairamde karigi nungai tribuna haribadi numit 13 ni maham asidi thokok phanglaroi madugi smatakta makhoin leri maham asidi yelamada leibaga chap mane haiduna mahakna mahaki mapada hairami aduga muksu songi mama sinana mahaki mapuriba jim amadi songda sumna haireglami aikhoina leriba ka asidi mai jumurpan maram oibana hojit nongalibra natraga numit taribra haibusu aikhoina mata khangdre hairami haiba matam astadi jimna makhoin leriba asig marakta radio ma phanglami adigi jimna radio sip on tawduna mapanda kari kari thoklibano haina tage haina on tawbu matam astadi mahom asida leriba radio asidi karimta jaramde amuksu jimna sumna hairami radio asina jadribasi mahom asida nuclear bomb thadakiba asigi radiation orangani hairami matam asang sinana mahaki mama pada phone tawbu matam astadi makhoina tawriba phone lasisu network amata phanglamde asig matung damu songna mahaki mapa jimda ai toilet tawning hairami adugu makhoin leiriba maham asidi yungi makha oibana maram oibana toilet somda saramde adudagi hairi maham asida angang machana toilet tawbagi toilet macha amu lerami masina maram oibana jimna mahaki machanupi songda sumna hairami hairiba toilet macha subsin aduna nang atopa kada chatuna toilet tawruso aduga nakan leiriba drain asida haidakho nangna ain hairiba sing asi tawba tarabadi maham asida maram namthibasu amata laklaro hairami masina maram oibana song asi angang machagi toilet subsin aduna toilet tawba chakhirami asigi matungnon jimna bom pokhaidringaida mahana porakhiba chana thakniba sing asi numit 13 ni chupna chana bagidamak loina sintoklami amuksu jimna sumna hairami aina sintoklibا sing asi numit 13 ni chana bagidamak henjena chagano hairami asigi matungga jimna makhoini lariba numit masing asi 13 ni chupna leiba si khangna bagidamak phalanga number kyabu iduna mahana masing sing asi kakpa horami nongala matungnon jimna mahangna porakliba megi asibu maham asida sing yamna haptabida horami adubu mahangni ising kari gi jamna haptribuno haribasu makhoi leriba maham asida ising thaknabasi kitang ngairami hariba matam astadi songna mahaki mapana semliba megi si chaba matam astadi megi sida ising yamna jawdubana maram oibana hawte haraglami
ꯑꯗꯨꯕꯨ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤ ꯂꯤꯛꯅ ꯁꯤꯖꯤꯟꯅꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯤꯡꯒꯤ ꯅꯨꯄꯤ ꯁꯤꯅꯥꯅ ꯃꯦꯒꯤ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯛ ꯈꯨꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥ ꯑꯁꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯂꯣꯛ ꯈꯨꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯈꯥ ꯑꯁꯤꯗ ꯎꯐꯨꯟ ꯃꯌꯥꯝꯅ ꯂꯩꯕꯁꯤꯅ ꯂꯣꯛ ꯈꯨꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯣꯡ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯥꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯁꯣꯡꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯕꯦꯇꯔꯤ ꯑꯁꯤ ꯗꯥꯎꯟ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯕꯦꯇꯔꯤ ꯆꯥꯔꯖ ꯇꯧꯅꯕꯒꯤ ꯃꯐꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯁꯣꯡ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯈꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯝ, ꯁꯣꯡ ꯑꯃꯗꯤ ꯁꯤꯅꯥꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯐꯂꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯄꯥꯟꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯃꯊꯛꯇ ꯂꯥꯎꯔꯛꯂꯤꯕ ꯃꯤ ꯑꯁꯤꯕꯨ ꯀꯟꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯁꯤ ꯀꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤꯅ ꯅꯪꯒꯤ ꯅꯁꯥ ꯑꯁꯤ ꯁꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯤꯝꯁꯨ ꯃꯈꯣꯏꯗ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯁꯤꯁꯨ ꯀꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯟ ꯇꯥꯕꯗ ꯁꯣꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯗꯕꯤꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯜꯂꯦꯒ ꯍꯥꯏꯅ ꯆꯦꯟꯊꯣꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤꯅ ꯅꯪꯁꯨ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯊꯣꯛꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯀꯟꯕ ꯆꯠꯀꯦ ꯇꯧꯔꯤꯕ ꯃꯤ ꯑꯁꯤ ꯃꯍꯥꯛꯅꯗꯤ ꯀꯜꯂꯝꯗꯦ꯫ ꯑꯁꯨꯝꯅꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯖꯦꯠ ꯄ꯭ꯂꯦꯟ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯊꯥꯗꯕꯒꯤ ꯃꯈꯣꯟꯁꯨ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯣꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯕꯁꯤ ꯃꯇꯝ ꯑꯁꯤ ꯍꯧꯕꯁꯤ ꯈꯪꯗꯅꯕꯒꯤꯗꯃꯛ ꯒꯦꯝ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯒꯦꯝ ꯑꯃꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯒꯦꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥ ꯑꯁꯤ ꯇꯨꯝꯕ ꯑꯃꯠꯇ ꯆꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯡꯅ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯕꯦꯇꯔꯤ ꯈꯔ ꯑꯁꯤꯕꯨꯗꯤ ꯃꯣꯕꯥꯏꯜ ꯑꯁꯤ ꯒꯦꯝ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯦꯇꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯣꯡ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯤꯝꯅ ꯃꯈꯣꯏꯅ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤꯒꯤ ꯃꯊꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯅꯧꯕ ꯀꯦꯟꯗꯜ ꯑꯃꯕꯨ ꯁꯦꯝꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯦꯟꯗꯜꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯖꯤꯝꯒꯤ ꯅꯨꯄꯤ ꯁꯤꯅꯥ ꯑꯁꯤꯁꯨ ꯇꯨꯝꯕ ꯌꯥꯗꯕ ꯂꯩꯅꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥ ꯑꯁꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯐꯣꯟ ꯑꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯁꯤꯌꯥꯟ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ, ꯅꯈꯣꯏꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯤꯅꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯏꯄꯥ, ꯑꯩꯈꯣꯏ ꯍꯧꯖꯤक ꯀꯔꯤꯝꯇ ꯁꯣꯛꯇꯦ, ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯅꯥꯅ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ, ꯍꯌꯦꯡ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯁꯤꯅꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯟꯈꯤꯔꯝꯃꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯟ ꯐꯥꯎꯕꯗ ꯐꯣꯟꯒꯤ ꯕꯦꯇꯔꯤ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛ꯫ ꯁꯤꯅꯥꯅ ꯐꯣꯟ ꯑꯁꯤ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯨꯝꯁꯨ ꯁꯤꯅꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯤꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯑꯗꯨ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯦ, ꯃꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯔꯦꯗꯤꯌꯦꯁꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯝꯗꯣꯔꯤꯕꯅꯣ, ꯃꯈꯣꯏꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯖꯤꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ, ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯜꯂꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯂꯦ, ꯅꯪ ꯌꯥꯝꯅ ꯊꯨꯅ ꯇꯨꯝꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯁꯤꯅꯥꯅ ꯄꯨꯡ 12 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗ ꯐꯣꯟ ꯑꯣꯟꯂꯛꯂꯝꯗꯦ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤ ꯆꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ
ꯖꯤꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯧꯔ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯁꯣꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯛꯅꯕ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯃꯈꯣꯡꯅ ꯀꯥꯎꯕꯗꯒꯤ ꯍꯩꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯗꯨꯅ ꯃꯈꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯩꯃꯥꯏꯗꯒꯤ ꯀꯟꯈꯠꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯗꯤ ꯑꯃꯠꯇ ꯉꯥꯡꯕꯤꯔꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯇꯜ ꯑꯁꯤꯗ ꯏꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯄ ꯊꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯤꯝꯒꯤ ꯃꯔꯥꯏꯕ ꯑꯁꯤꯗ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯏꯁꯤꯡ ꯇꯥꯔꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯤꯡ ꯇꯥꯔꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏ ꯌꯨꯝꯗ ꯄꯨꯔꯤꯕ ꯄꯥꯏꯞ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯂꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯃꯔꯤ ꯑꯃꯗꯤ ꯂꯪ ꯀꯌꯥꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯃꯛ ꯑꯃꯗ ꯃꯍꯥꯛꯅ ꯌꯥꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄ ꯑꯁꯤ ꯅꯨꯃꯤꯠ 12ꯅꯤ ꯁꯨꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯊꯛꯅꯕ ꯏꯁꯤꯡ ꯑꯁꯤ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯣꯡ ꯑꯃꯗꯤ ꯁꯤꯅꯥꯅ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯗꯤ ꯖꯤꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯞ ꯑꯃꯗ ꯌꯥꯁꯤꯜꯍꯧꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯡ ꯑꯃꯗꯤ ꯁꯤꯅꯥꯗ ꯊꯛꯅꯕꯒꯤ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯣꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯤꯝꯗ ꯑꯃꯨꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤ ꯁꯣꯡꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯤꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯁꯤꯒꯨꯝꯂꯕ ꯀꯥ ꯑꯃ ꯁꯥꯔꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯣꯏꯅ ꯅꯍꯥꯟꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯔꯦꯗꯤꯑꯣ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯇꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯎ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯛꯊꯣꯛ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯑꯃꯨꯛꯁꯨ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯅꯈꯣꯏ ꯅꯨꯃꯤꯠ 14ꯅꯤ ꯑꯃꯁꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯅꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯣꯛꯂꯛꯎ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯤꯞꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯅꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯗꯨꯅ ꯍꯤꯡꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯊꯣꯛꯂꯁꯤ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯛꯁ ꯀꯌꯥꯕꯨ ꯎꯞꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯐꯥꯏꯇꯔ ꯑꯦꯔꯣꯄ꯭ꯂꯦꯟ ꯀꯌꯥ ꯄꯥꯏꯔꯛꯇꯨꯅ ꯕꯣꯝ ꯊꯥꯗꯕꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯕ ꯑꯁꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯤꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠ 10ꯅꯤ ꯑꯃꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯁꯤ ꯍꯥꯏꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯁꯣꯡ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯍꯥꯡꯇꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 14ꯅꯤ ꯑꯃꯨꯛ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅꯕꯒꯤ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯅꯨꯃꯤꯠ 14ꯅꯤ ꯑꯃꯨꯛ ꯆꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯃꯨꯛ ꯌꯦꯟꯊꯣꯛꯄ ꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯤꯅꯥꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯆꯜꯂꯛꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯅꯥ ꯑꯁꯤ ꯇꯨꯝꯕ ꯉꯝꯂꯝꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯣꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯤ ꯂꯪꯁꯀꯤ ꯂꯩꯅꯥ ꯑꯃ ꯂꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯁꯣ ꯍꯣꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯅ ꯁꯤꯔꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯇꯝ ꯈꯔ ꯅꯪꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯗꯨꯅ ꯈꯥꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ 24ꯅꯤ ꯁꯨꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯤꯅꯥ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯡꯅ ꯀꯧꯔꯤꯕꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯗꯒꯤ ꯁꯣꯡꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯣꯡꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯤꯝꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯑꯩꯒꯤ ꯏꯃꯥ ꯑꯁꯤ ꯑꯩꯈꯣꯏꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯤꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯣꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯝꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯔꯦꯗꯤꯑꯣ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ
kari kari anouba pau lake haina tarami adubu radio asidi yadabana maram oibana makoina pau anta phanglamde adudagi jimna yamna sawduna mahangna pairaba radio asibudi mahau masida thugai kirami hairiba matam asidi jinggu nupi sina asi masa kanna ngamlaktabana maram oibana maki masa asi kanna sagaladun niklaglami adudagi jim amadi mahaki machanupi songna nariba mama asi ufanabagdamak konsanan thamlami nongma numidang amada amung songna toilet satkan hawapa matam asidi makugi phone asida mahaki mabubangna message asumna tharaglami hojikti nangi nabo odu nuclear radiation aduna maram oibna sikre adubu hojik nakoina aigi nakta lakpa tarabadi aisu sidringai sida noiga hingminaba ngamgani hairami masina maram oibna song asi thawai jamna nungaitraduna mahaki mapara tamlami adudagi jimna mu mahaki machanupi songna sumna hairami hoi fare aikhoisu nangi nabubagi manakta sasi adubu nangi nabok sikre haibasidi nangi namada haidokunu hairami asumna sum matam hokibana mu makoina mahamasi leriklibasi numit kungani pani surami hariba matam astadi wanthaduna leikiba jimgi nupi sina asida hingalaglami asina maram oibna song amadi jim asi yamna harau jarami adugi simtaka jimna mahaki nupi amadi machanupi songna sumna hairami aikhoina hojik maham asida sum leichanbasi yamna fatre adugi sumatakta sarkarna aikhoida paw amata piraktre masina maram oibna aikhoi hingba natraga siba habsi toklasi maham asidagi thoklasi hairami amuksu jimna mahaki wakhanda sumna khalami sinagi mapa hingdun leiribanina aikhoi leiriba maham asida atopa mi kayam singamba jai masina maram oibna aikhoi maham asidagi soiden tholage hainasu mahaki wakhanda khalami asigi matungda makhoina maham asidagi thokna bagidamak makhoigi masa asida marks amadi firon kya ama sesalami makhoina karigi selibno haribasu mapana leiriba nuclear radiation asidagi ngakthona bagi oirami amuksu jimna makhoina tholaliba thongase hangtoktringaida maki machanupi amadi nupi da sumna hairami aikhoina maham asidagi thokla matungda kanagumba akhoi ahum asig marakta khudongthiba ma thokpa tarabadi aikhoi amana mateng pangnagadabani aikhoi hingnabagidamak chenma yaro hairami sig matungda makhoyomna yum asidagi kakhalaktuna makhoigi thingjaliba yolki thong asibu hangtokpa matam astedi yum asigi mapana sidi karimta leiramde adugi sumatakta yamna kallaba nungsa mangan kyama makhoigi masa asida phujalaglami masigi matungda makhoidi maham asidagi thokhirami sene chulaga movie asigi aroba okhirami mayamna movie asibu nungaiba tarabadi channel asibu sungchoi soidana subscribe tawbiramu